Hꯧzik faubagi khwaidagi update oiba pau tabiriba singbu Bisanta Cycle mataram noksari houzik ahamda maruiba pau miyamda pijari. India gi oina noma khakta da miyoi lak amaga lising ang khamat thoi COVID-19 positive oire Manipur gi oina su miyoi tara positive oire amana laikhidre. Laibak pumbada tika usab hogdokre COVID-19 ngani suba web tagi kannabagi damang mipum khudimak tika thadokpiyu haina se minister Nongthomam Biren hairi. Congress tagi thawna leitaba khara thatkrabasu lengloidaba sing leiri haina gaikhangamna hairi. Laingakna recommendation logduna Meitei bu estilist da channa bathabak kudakta lokhutkadabani haina fongdokli. Athoba singi khubamda miyamna hikat legat tambiyu haina RPF na hairi. Houzik maruiba pau sing miyamda sanonu pijari. India gi oina hokiba pung kungamari asida khwaidagi yamba oina miyoi lak amaga lising yankhani thoi chanipan sumna humdraga mapan COVID-19 positive oiba thengnare haina Health Ministry gi report amana hairi. Report asigi matung inna hokiba pung kungamari asida miyoi listing marput taraga changwa sumna yankhai marina discharge tawkhre. Aduga miyoi chanipanga kunthama pal laikhidre anoba positive case asiga lolana apunba case masing asi crore amaga lak kunthra humdoi lising yankhani pan chanipan sumna nipan sukhre. Houzik faubada miyoi lak tara mathoiga lising nipan sumna marput taraga taret na active case ta leiri aduga apunba miyoi crore amaga lak kul lising marputara matoi lising nipu marina discharge tawkhre sikhiba migi masing na lak amaga lising humpuma panchani sumna humdramanga sukre amaromda laibak asigi oina miyoi crore taraga lak tara manga lising marputara manga chama sumna nipu taret covid vaccine kapthokre India gi oina haukiba numit mangani asida noma khaktada positive case asi laki mathakta lakli nakal amaromda Manipur gi oina su haukiba pung kunga mari asida miyoi tara positive oiba thengnare aduga miyoi amana laikhidre hari anoba positive case asiga lonana apunba confirm case ki masing asi lising kunga mapanga samri sumna marput taraga taruk sukhre hari. Laibak sinba thungna numit marini sathagadoriba COVID-19 tika thabagi thoram tika usop ngasidagi haukhre Manipur su Chief Minister N Birena tika usop hogdokpaga lorena COVID-19 vaccine ahanba dose su kapkhre. National Health Mission Director of Health and Family Welfare Service Manipur na sinduna Zenemski auditorium da tika usop hogdoki. Tauranga mari lenana Manipur Chief Minister N Biren haikibada miyobi punsi haibasi yamna maru oi lairik phana hairebasu sel yamna pairebasu masak phana phajarebasu hakchang nabu phatrabadi amata kanade hingba hinglabadi tawning bathabak tawbayai hojikana sandarukliba covid laina ga mari lenana Prime Minister yauna Chief Minister khudimagi oiba virtual meeting ama tawkhi Manipur gi onesu positive oiba masing sama henjelakle maramanduna hanaga manana monitor tauba hore Prime Minister gi maikidagi su yaribu makai lockdown tawdana ba hotno micro containment zone semlaga hotna ba yaba hotno haina fongdorakli vaccine kapada affected laite barakta anaba yauna khongdaba vaccine kapsilubadagi allergy leibam miyam kibe yaba thokdok kaya thoki adubu masi kiningai oide maram aduna mipum kudimakna vaccine asi kapthok menasi haina fongdokli sahi nifu mangagi mathakta gi amadi sahi humpugi mathakta loina vaccine kapa yarabanina kapthok piu atopalamda vaccine thungnadi haiduna irang thoi Manipurdana vaccine leina kapa tholaktaba simak laibak thibani haina fongdokli. Congress Party bu hena mapangal kannabagi maru eba pandamda nomagi oiba state level youth interaction and social media training program ama ngasi Manipur Pradesh Youth Congress Committee na sinduna BG Rota leba Congress baban na pangtokre loinana Kastuba Gandhi gi chamyang hinthoi suba mapok kumon thorunga mari lenana lai katuna ikai khumnaba utkre thorumgi mapuina saruk jakiba MPCC gi President Govindas Konthok jamna haiki kumjali singani tarama thoidagi matungina Bharat asi chahi kunga mari gi makhada youth asi chada yankai desmik amal ai maram aduna youth asi Bharat sidi yamna maru oi malem gi naharol masing khwadagi yamba asi Bharat na politics ta youth sing thodang yamna chawi youth sing active oiba mathau tare khudimang asi nahagi khuta leire nahana economy gi politics ki mamai chumba yare ing solising ani kungani thoida Bharat asi super power oigani haina Congress na hotnaram khibini aduba hojikti BJP na manglan asi lapthok hankhre Congress party na baraki ningtam
nabagidamuk leader kaya mathai katki amadi BJP gi mi amata barak kidamak thawai phawba thaba yawkhidre hari lebak nungsibasi Congress Party na heli haibasina takpani Congress Party na napsa hogdoklamdrabadi chara henduna siramgani MGNREGS laklamdrabadi miyam awaba mayok narangbani haina fongdokli Naharupana ST DCM Bisnupur District Sinduna ngasi ayupung tara mathoy makharam taba matam Nagina nungtil pung ani makhairom phawbada oinam kaithelda oinam gi akoibada leireba maira paibising amadi club ki activities single na schedule tribe demand committee Manipur STDC MG khongjang sogatpa oina wakit mipam phamkre hari mifam masida wangangloi oina STDC MG executive member Ayekpam Basanta vice president L Lokendro coordinating body convener L Romesh Sarugaki STDC gi MG coordinating body convener A Basantan Hai Manipur Lengang na athuba matamda recommendation tawduna Meitai bu ST list ta chanbagi thabak kudak tagi changsingadabani lamdam asida Meitai mutkibada chingda su chingmina hingba ngamgani thajade Manipura India da tiluraba matungda Manipur gi Meitai sing dimut nabagi masak ama orakli Manipur amadi mapan Manipur khundareba Meitai singsu changa ama piduna ngak selautrabadi sahi khargi matungdade Meitai gi phibam luragani haiba si lengak sina khanbifam thoklabani haina fongdokle Athobasing numit April 13 na lakpada RFM na irebak miyam gi ningtam lanjangda thawaina pantha pikraba athobasing mafamda yawlgi ikai khumnabu uchari lonana ningtam lanjang asida yeknabagi miyot minagi setheng nangdra lamakhangda punsi lomkraba amasung punsigi oina sonyairaba khwaidagi mafamdasu RPF na kok nodona ikai khumnabu uchari haina Revolutionary People Front RPF ki General Amana Fongdorakli Zelemski Doctor Testing Amadinan Testing Staff Singa Sangsileba Kongang Makatana Satararoi Ngarang in principal Ona Yanare Makoina resignation letter Pisinaba Zelemsta Kaiba Amatalaite Tongani Makoibu Makugi demand Tokjabani Lengakisu Ngambang Daba Yengbani Highness Minister na Fongdokre State Archaeology Department of RL Culture National Ngasi Kanglata Pangtukiba Chama Humdrama Turok Suba Maharashtra Narasinga Lekide beginning Sing Tarumda Yakiba Minister and Birena Haikibada Narasinga Maharashtra Miyam Henakangi Madudi Miyam na Wanaraba Harka Launaraba Matamda Miyamda Tamoi Nik Launa Lenaramba Matamda Mahakna Ireba Ijati Kandaba Yade Haiduna Katokpa Amagalina Lanting Nakiba Tongna Farabaning Tongni Asiguma Tonga Leraba Narasinga Maharashtra Lekidaba Numit Asida Aikoina Ngasi Tamoi Sengna Sadan Zalikat Pagalana Narasinga Maharashki Katokpagi Wakalot Amata Oina Hingminabagi Wakalot Adungasigi Mirol Amadi Tungi Mirol da Message Amasung Piri Asiguma lebaki da makatokpagalona na thongna fana irebak iramdam masibu ngaklamba thongna farablu singbasing aikoina kaukpam tokte pawmisin na hankibu wahang amagi paukum piraduna chief minister na makata na haiki haujik Jenimski doctor testing amadinan testing staff signa resignation letter pisin Badagi Jenimski paralyzed oire hariba asi tongani resignation letter pisin bana Jenimsta paralyzed oiba amata leite makoiga lenga kangarang in principle oina yana khrabani makoi tabak pazina tauri makoigi damak lenga sina kumna yengseli athoba matamda yasinaba purakani khalli haina fongdokli Imphal West ki lamsang kendra gi manung chana leiba Tendong yang makhal lekai Khurajam Premlata Devi gi mapuraba KS ibom sa amari sorokaibam bijeta mapuraba SK Soba Tendong yang makhal lekai da leiba dukal amada chengchak yonba dukan sing ngarang amadi ngasigi lonaba ahingda sakangdaba sing na phakarega dukan ani sigi potchai sing amadi sel oina lupa lising taramanga hukre hari asigumba thabak ingkang suba ngamjatraba nomagi malpa sempam kharana imung pujariba singi dabak khanbiraga mari linaba singna Miyeng Sangbinaba Pauche Sigi Kutangda Dukan Ani Sigi Mapusingna Apil Torokli Lamlai Mapari Taupang Lupna Sinba Yang Pokpi Kaiten the Chief Minister Lusingduna Sangsiliba War on Drug Sogot Po Oina Wasak Mipam Pang Tokre Yang Pokpi PSG OC Ngangom na Chief Guest yang Pupi Bilas Committee ki Chairman Thokjom Ibochobi EE Academy ki Founder Secretary Salam Sundar Amadi Social Worker Waikom Rakesh na matangsi na Chief Guest President Amadi Guest of Honor Oina Saruk Yaki
Hairo Kendra ki mihut Dr. Thoksom Rajesh Sangmi miyeng makhada thajaba tamduna hana Congress Party da board piramba miyo nifu hena Congress Party da gi toklaga BJP da yausangkhre nauna BJP da yaurlaba sing adubu MLA Dr. Thoksom Rajesh Samna taramna okre hari Lakliba April ni sesat taraga humdoi sejub sarawana lakpada iramdam masida Manaba Kunai ing tapa tangdulay taba nunga yaiphaba sakot pa nung sisanaba amari akogi inat puso hena sakot pa kumang saukshin ba purak po oresanu mapalam da laikraba kang li isil inausing dasu sajibugi nung mapan ba charaw ba na lakpada nunga yaiphaba ana ay yahduna punsi nung sangbo oresanu haina si ko na yaipapawjel pirakli Southeast Asia Cultural Organization Sikona Thadorukpa Yaipapawjangi Cherol Aman Hari Ningthau Pamhibana Panba Hokiba Kumjali Sing Machama Person Tarit August ki Chet Kungani Panda Tawan Thagi Kunga Homdoni Panba Yum Sagasin Mitki Matamdagi Hauraga Idam Damasida Set Janina Bakaya Ama Inat ki Masak Hongluki Bana Maram Odunanga Sidi Laipaki Thorum Pumbada Ani Tokpi Ahum Tokpi Haibatsat Nalo Asilerakli Masina Maram Oraga Aikoi Masel Hunaba Usinadaba Mawalunadaba Sagotnadaba Kaya Amatorukli Hana Lejaramba Mitegi Thorum Kiabo Yokat Hingat Hanbada Mayangi Amadi Mitop ki Matok Tamba Oina Malhanba Lamgi Sanamasi Sanganingba Aikoi Gidi Hinal Aikoi Gidi Hana Lejarataba Oina Uriba Mathibong Mitambal Oibigi Hainabi Asi Lakliba Apringi Tarahumdoi Sajibu no Mapanba da Maitina Say Hobanumi Asidagi Tadok Lasi Hari Madamaduna Hana Lambi Lana Satluraba Kanglaisa Singna Achumba Asing Bamaikeda Chatpiu Madam Sing Asidagi Aikogi Lamda Asida Puklamba Lamda Masida Puklamba Lamda Masigi Ising Nungsita Hingjatiba Amadi Mapalamda Laikraba Kangli Isil Inauk Sing na Maitigi Chena Kanglon Ina Seng Bangak na Thorom Pangtok Piu Haina Sikona Laipang Miamda Paudel Pijarakli Hojiki Laina Laisat Asina Maram Oiduna Amadi Miamna Kamteng na Waraba Matam Asida Hantak Jahigi Oina Yamna Section na Amadi Yamna Pikna Maitei Kanglay Sakudimak na Lakliba Epeng sa Taraga Humdoy sa Jibuno Mapanbada Maitegi Asing Basahi Hobagi Thorom sa Jibugi no Mapanba sa Rauba Asi Soida na Pangtok Pinabasu Cherol Asina Apil Tarokli Jiribam District Administration and District Health Society Jiribam na Sinduna Tika Usop Dastan White Special Vaccination Drive ngasi Ningsing Kulda Lepa District Hospital da ayupung taramatay taba matamda haudokre nimit marini sub na satagada haudopagi thoramda Jiribam District DCW Malengan ba Chenglay IAS na haikibada marks upsin ba na COVID-19 dagi isakan na bakakta na tanakanagomba masukan bangami masina maram orega miyam na marks upu naraba miyoy amana nadriba miyoy ama Naraba miyoy amana nadriba miyoy amada sandokte makata na vaccine paksan na kapthuk piyo haina apil tarokli Lamdam masida pathang puthang naina satarikliba Chanibi Singi Manungda ama oiriba umanglay haraw bubuk kanagumba kanagumbi karana masa-masagi apamba mongda pangtawag tong nabagi mong kara satarikliba asi ukol na yamna haksin na lawbaga lona na kup na yung sili Isam chamba pantoy bigi miyang makada lay haraw ba si laytawag tingtaw jagoy isay na tragana haraw kumigi thorom ama oina miyamna lano naragasu thorom masida Mamay cham ngo sumno nipan panba malem taibong palgi ay fanaba pangtok pa may tay furugi saktam ngakto na Puri ba ahing ba thorom amakak ni asigumba thorom asigi mayon liklam thay na ba na diba punabang miyang bimayok talipido na lay haraw bubu kadem ka thay na ba tokpi na ba ukal gi cherol amana apil tarokli cherol asina hari ay kogi singmi tamigi laywe kraba ipa ipusing na umanglay amasung lay haraw bubu kinaluna amari luna lawdana laki thorom asida akay atoy aran ahum torubusing bulay baki mapimapa oiribasing na ahak pacharak pido na warak watem biri Kumjali sing mga chatter sub na mapanda may dingu pa mahibana lining hong na pagi akan ba cherak maragta pawbal ipa ipusing na loknung da chingnung da amambada atheng bada lai haraw bagi kai phadaba thorom sing pangtok naram bagi leng draba kudum kaya amasulari asigumba chatna bagi leng phadraba kai phadraba thorom asibu aikhoi gi tongan ba mirol kaya na tawning ba pangtok koksin badagi laibak thiba thong kaya leptena thengnarakli Masigi kudam oina yenglabada chahi karagi mamangda umanglay haraw ba asi Chitramala Bihu Hausi Yungawpam amadi tahoidaba punamak tawsinpam oina lairamba adu pumnamak hangnariba asina
ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯤꯕ ꯑꯁꯤꯅꯤ ꯍꯥꯏꯅ ꯎꯀꯜꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯑꯃꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯁꯤꯡꯒ ꯃꯨꯛꯅꯕ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯔꯤꯕꯒ ꯂꯣꯏꯅꯅ ꯕꯦꯡꯒꯣꯜ ꯁꯤꯇꯤꯗ ꯃꯤ 40 ꯍꯦꯟꯅ ꯑꯃꯨꯛꯁꯨ ꯍꯥꯠꯇꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯑꯣꯏ 600 ꯍꯦꯟꯅ ꯍꯥꯠꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯃꯗ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯕ ꯇꯥꯔꯤꯕ ꯍꯥꯏꯕ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯗ ꯍꯪꯅꯤꯡꯂꯤꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯌꯦꯡꯒꯨꯟ ꯁꯤꯇꯤꯒꯤ ꯃꯅꯥꯛꯇ ꯊꯣꯛꯈꯤꯕ ꯃꯤꯍꯥꯠ ꯑꯗꯨꯗ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯗꯤ ꯍꯧꯖꯤꯛꯁꯨ ꯂꯥꯟꯃꯤꯁꯤꯡꯅ ꯑꯁꯤꯕꯁꯤꯡ ꯍꯣꯟꯗꯣꯛꯄ ꯑꯃꯗꯤ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯍꯣꯟꯗꯣꯛꯄ ꯑꯃꯗꯤ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯐꯨ ꯆꯩꯕ ꯍꯥꯠꯄ ꯑꯃꯗꯤ ꯀꯤꯍꯟꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯃꯐꯝ ꯇꯥꯈ꯭ꯔꯕ MP ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯦꯝꯕꯦꯁꯦꯗꯔꯅ UN ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯗ ꯃꯦꯝꯕꯔꯁꯤꯡꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯗ ꯑꯦꯛꯁꯟ ꯂꯧꯕꯤꯅꯕ ꯋꯥꯀꯠꯈ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯕꯔꯃꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯀꯨꯝꯖꯥ 1949ꯗ ꯕ꯭ꯔꯤꯇꯤꯁꯇꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯑꯃ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯏꯟꯀꯥꯎꯟꯇꯔ ꯑꯃꯗ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝ ꯑꯣꯏꯔꯤꯕ ꯁꯤꯐ꯭ꯌꯥꯟ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯔꯤꯄꯣꯔꯥ ꯍꯥꯏꯔꯤꯕ ꯃꯐꯝꯗ AL ꯕꯥꯁꯔ ꯇꯦꯔꯣꯔꯤꯁ 3 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ COVID-19 ꯀꯦꯁ ꯊꯪꯅꯅ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯊꯦꯡꯅꯈ꯭ꯔꯦ꯫ ꯅꯣꯡꯃ ꯈꯛꯇꯗ ꯃꯤꯑꯣꯏ 12,938 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯊꯥꯡꯖ ꯅꯨꯃꯤꯠ ꯐꯥꯎꯕꯗ ꯄꯨꯟꯅ ꯑꯦꯛꯇꯤꯚ ꯀꯦꯁ 53,194 ꯁꯨꯞꯅ ꯑꯃ ꯁꯨꯈ꯭ꯔꯦ꯫ ꯑꯄꯨꯟꯕ ꯑꯦꯛꯇꯤꯚ ꯀꯦꯁ ꯑꯁꯤ 52,908ꯗꯤ ꯑꯥꯏꯁꯣꯂꯦꯁꯟꯗ ꯂꯩꯔꯤ ꯑꯗꯨꯒ 9,619ꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ꯫ ꯑꯇꯩꯅ ꯒꯚꯔꯟꯃꯦꯟꯠ ꯍꯣꯁꯄꯤꯇꯥꯜꯗ ꯐ꯭ꯔꯤꯗ ꯂꯥꯌꯦꯡꯂꯤ꯫ ꯂꯥꯏꯆꯠ ꯑꯁꯤꯅ ꯁꯤꯕꯒꯤ ꯆꯥꯡꯁꯨ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯃꯤꯑꯣꯏ 94 ꯁꯤꯈꯤꯕꯗꯒꯤ ꯍꯦꯟꯒꯠꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗꯒꯤ ꯍꯧꯔꯒ ꯑꯄꯨꯟꯕ ꯁꯤꯕꯒꯤ ꯃꯁꯤꯡ ꯑꯁꯤ 9,645ꯅꯤ ꯍꯥꯏꯔꯤ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯦꯁꯦꯟꯠ ꯑꯃ ꯂꯩꯈꯤꯗꯕꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ PC ꯁꯔꯃꯥ ꯌꯥꯎꯅ ꯀꯣꯡꯒ꯭ꯔꯦꯁ ꯂꯤꯗꯔ ꯈꯔꯅ ꯑꯀꯟꯕ ꯈꯣꯟ ꯁꯤꯖꯤꯟꯅꯔꯨꯕꯗꯒꯤ ꯗꯣꯛꯇꯔ ꯑꯃ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯏꯁ ꯅꯨꯁꯥ ꯇꯦꯡꯒꯨꯔꯥ ꯄ꯭ꯔꯣꯚꯤꯟꯁꯇ ꯁꯥꯏꯀ꯭ꯂꯣꯟ ꯁꯦꯔꯣꯖꯥꯅ ꯏꯁꯤꯡ ꯏꯆꯥꯎ ꯂꯦꯟꯁ꯭ꯂꯥꯏꯗ ꯀꯌꯥ ꯊꯣꯛꯍꯟꯗꯨꯅ ꯃꯤ 168 ꯁꯤꯍꯟꯈ꯭ꯔꯦ ꯑꯃꯗꯤ ꯃꯤꯑꯣꯏ 95ꯅ ꯊꯤꯕ ꯈꯪꯗꯅ ꯍꯜꯂꯛꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ 18,900 ꯁꯨꯞꯅ 63 ꯂꯩꯐꯝ ꯂꯩꯍꯟꯗ꯭ꯔꯦ ꯑꯃꯗꯤ 170ꯅ ꯄꯕ꯭ꯂꯤꯛ ꯐꯦꯁꯤꯂꯤꯇꯤ ꯃꯐꯝꯗ ꯑꯇꯦꯛ ꯑꯀꯥꯏ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯌꯨꯝ 2,463ꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯍꯟꯈ꯭ꯔꯦ꯫ 118ꯅ ꯃꯌꯥꯏ ꯑꯣꯏꯅ ꯑꯗꯨꯒ 713ꯅ ꯌꯥꯝꯅꯗꯤ ꯁꯣꯛꯍꯟꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯦꯗꯤꯀꯦꯜ ꯇꯤꯝ ꯊꯥꯖꯤꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯃꯐꯝꯁꯤꯡ ꯑꯟꯗꯣꯅꯥꯔꯥ, ꯂꯦꯝꯕꯥꯇꯥ ꯑꯃꯁꯨꯡ ꯑꯂꯣꯔꯗ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯌꯦꯡꯒꯤ ꯔꯥꯁꯤꯐꯜ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ꯫ ꯍꯌꯦꯡꯒꯤ ꯑꯣꯏꯅ ꯃꯦꯁ ꯔꯥశꯤꯒꯤ ꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯂꯩꯔꯣꯏ꯫ ꯕ꯭ꯔꯤꯁ ꯔꯥశꯤꯒꯤ ꯑꯣꯏꯅ ꯄꯟꯗꯨꯅ ꯂꯩꯕ ꯁꯦꯜ ꯐꯪꯒꯅꯤ꯫ ꯃꯤꯊꯨꯟ ꯔꯥశꯤꯒꯤ ꯑꯣꯏꯅ ꯏꯀꯥꯏꯕ ꯅꯪꯒꯗꯧꯔꯤ꯫ ꯀꯔꯀꯠ ꯔꯥశꯤꯒꯤ ꯑꯣꯏꯅ ꯃꯥꯜ ꯆꯥꯡ ꯂꯦꯞꯄ ꯌꯥꯒꯅꯤ꯫ ꯁꯤꯡꯍ ꯔꯥశꯤꯒꯤ ꯑꯣꯏꯅ ꯀꯨꯏꯅ ꯎꯅꯗꯕ ꯃꯤ ꯎꯅꯒꯅꯤ꯫ ꯀꯩꯅ ꯔꯥశꯤꯒꯤ ꯑꯣꯏꯅ ꯈꯪꯍꯧꯗꯅ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯅꯟꯒꯅꯤ꯫ ꯇꯨꯂꯥ ꯔꯥశꯤꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯊꯕꯛ ꯍꯧꯕ ꯌꯥꯏ꯫ ꯋ꯭ꯔꯤꯁꯤꯛ ꯔꯥశꯤꯒꯤ ꯑꯣꯏꯅ ꯍꯛꯆꯥꯡ ꯑꯅꯥ ꯑꯌꯦꯛ ꯂꯩ꯫ ꯙꯅꯨ ꯔꯥశꯤꯒꯤ ꯑꯣꯏꯅ ꯍꯩꯅ ꯆꯠꯂꯨ ꯃꯤꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯃꯀꯔ ꯔꯥశꯤꯒꯤ ꯑꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛꯀꯤ ꯐꯣꯜ ꯐꯪꯂꯣꯏ꯫ ꯀꯨꯝꯚ ꯔꯥశꯤꯒꯤ ꯑꯣꯏꯅ ꯃꯤꯒꯤ ꯃꯇꯦꯡ ꯂꯩ꯫ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥశꯤꯒꯤ ꯑꯣꯏꯅ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡ ꯂꯩ꯫ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯅꯣꯡꯃ ꯈꯛꯇꯗ ꯃꯤꯑꯣꯏ 1,52,000 COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯃꯤꯑꯣꯏ 10 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ, ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯕꯥꯛ ꯄꯨꯝꯕꯗ ꯇꯤꯀꯥ ꯎꯠꯁꯕ ꯍꯧꯗꯣꯛꯈ꯭ꯔꯦ꯫ COVID-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕꯇꯒꯤ ꯀꯟꯅꯕꯒꯤꯗꯃꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯇꯤꯀꯥ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯇꯒꯤ ꯊꯧꯅꯥ ꯂꯩꯇꯕ ꯈꯔ ꯆꯠꯈ꯭ꯔꯕꯁꯨ ꯂꯦꯡꯂꯣꯏꯗꯕꯁꯤꯡ ꯂꯩꯔꯤ ꯍꯥꯏꯅ ꯒꯥꯏꯈꯥꯉꯝꯅ ꯍꯥꯏꯔꯤ꯫ ꯂꯩꯉꯥꯛꯅ ꯔꯤꯀꯃꯦꯟꯗꯦꯁꯟ ꯂꯧꯗꯨꯅ ꯃꯩꯇꯩꯕꯨ ST ꯂꯤꯁꯇ ꯆꯟꯅꯕ ꯊꯕꯛ ꯈꯨꯗꯛꯇ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫
ꯂꯣꯏꯅꯅ ꯑꯊꯧꯕꯁꯤꯡꯒꯤ ꯈꯨꯕꯝꯗ ꯃꯤꯌꯥꯝꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯤꯌꯨ ꯍꯥꯏꯅ RPFꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯤꯖꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯂꯣꯏꯖꯔꯦ꯫ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝꯗ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯤꯌꯥꯝꯗ ꯄꯤꯖꯕ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫